ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯤꯔꯛ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯗꯤꯃꯥꯄꯨꯔ, ꯒꯨꯋꯥꯍꯥꯇꯤ ꯑꯃꯗꯤ ꯀꯜꯀꯇꯥ ꯄꯥꯏꯒꯗꯧꯕ ꯑꯦꯂꯥꯏꯟꯁ ꯑꯦꯌꯔꯒꯤ ꯐ꯭ꯂꯥꯏꯠ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯀꯤꯟꯖꯔꯥꯄꯨꯔ ꯔꯥꯝ ꯃꯣꯍꯟ ꯅꯥꯏꯗꯨꯒ ꯂꯣꯏꯅꯅ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ngasi Imphal airport launch tawbagi thauram aduga mari leinana chief minister nongthombam birenna phongdokibada hauzik leibaki law and order gi fibam yenglaga atopa state singda miyamna by road ta chatpagi khudong chadaba kayam mayoknariba asi kokhanabaki damak alliance year gi arrange agreement tawnaduna lupa lising anidagi lising manga fawbada ahongba mamalda flight tongduna chatpa yanabaki damak transport department na sinbani irang asigi khudong chaba lauraga flight ki mamal hengatliba sisu tanaba hainari normal flight oina lanai gi pairiba flight singasu Manipur gi irang gi khudong chaba lauraga air ticket ki mamal hengatnaba civil aviation ministry da hijackre haina phongdokhi ngasi haudokliba airline asi viability cap funding ge makhada Manipur lainga ke senthang makhadani anoba flight asi ayuki matamda Imphal dagi Guwahati dagi Imphal leibaga loinana numidang wairamdana Imphal dagi Kolkata dagi Imphal service leigani hairi Maroina Manipur gi hujik lairiba law and order gi situation sida makhada kaida satok sina problem leiba khotba leiba mayamse mit tongna baida aduna khoi ataba mamal dune khona flight ta halis normal public sing awaba pidra sakko yanaba sindi ho haidna hujik so haigri ado sigi flight ngasi launch toriba ahum Dimapur da twice a week adagi kaino da Guwahati da twice a week aduga Kolkata twice a week hairibaji lising ani dagi na ahum mari maximum wang about 5,000 dagi loi Kolkata bagi vacancy adugi makhada loina paigada buni aduna normal aduga general people sing oi mapana chaning ba like chaning ba any chaning ba lami da kai da sakuri gudong chada bukra leraga ju loina madugi facility du leirani and mayam puna makai best wishes pinjari ngam da mayam sarkar leiba na hange war ma mayam bukra ledi saparani haidra